Lakle lakle Inspector Tayai 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 Ahan mamagtada Inspector Tayai tabiri basingu James Segrujamna taramluk chubagaloinana ikok nono khurumjari khwaidagi sangba monodrama awariba Inspector Tayai Hariba tangkak asigi ngasi puduna laksariba lising amaga chamaga marpudara mapan suba tangkak ngasi somu puduna laksari SHIRASANU ahan matangkak asigi wari asisu tongan mamfamda thokiba singba thodokta yumpham oiba wari miyambu midna singne namagidamak amadi crime kayadagi section leine namagidamak sandokchaba adugumba tangkak ngasigi tangkak asi tabiyo puning loksing oiba kaya loksinbiyo SHIRASANU karigidamak SHIRASANU haribana taminasi ai wadu sabchama nganajire Karino to masi mate mana huyo ha karino koi whatsapp jam ngana doino tawrisu nana dadi kaino lekai palisi nang nana du thadu nami tu do ha kaino lekai le kari haina gadorige o haina ga lesanu makoi ni yobi dawna ti as masi gi matei mana usibu nongan dagi numi tabu khana baga chaina lambi je khoina phawro ga laisi phanadi makoi re ai khoi la ko numi te khana da numi si yaudi tada kaisu kana ro de wa ni khana ge khana junu kai doroge makoi ni de khana ra ga ne khaido na re le di phadam mami ta macha ma ubu sunatre leiri ba lan thong khara ji ni moi ne khana ris yam khana rakhin khallo ra di tada nupi nupa se koina ba nuksina ba horok matam de asumai na khana ni ga ji kanam khana bonte go lambi de ga masi de da akhoine labuk phawro la ko de gari ga khama wari sana de ga le hori nungu nuksiri hotel de jang na ba pasa le trablo ga hojikti tada nupi goi basi jo selam tingna Nahawai di hawai chana khara tupuga nupi du kokthoga lupa tara kungi singju jaraga dum unaba yaram hojikti karino muktoiba hotel am da changi de imai lupa lisingom gai du kaisu oibja na te tada masigi khallorabdi adu tada aina janing madi nuksi chana na sabora chamina da ha chau momo kari kara tawda chamina re la tawri sinyo asi ani siyo ngakone makoni sibu phagi mami ta macha ude as kadai de gino kari no doctor yengini mai bu khurumini kaino siam tawbani da adu masadi udre adu makoi ni na hawai punna tanmina khibni hari nupi sine ne mayumdi sukta thado hari nupa sine manam wakhalam khali soiri si nupi de soiri ni aduna bak ahal phanayam oiba sunatri lairi ba lanthong khara si tawro nupi ma thiraga laining bar kaino khang tawri sini khanaraga to tawri sune karino tawri du karino ba nana na khuda pai pot langai du karigino karigila moidino nachin du kaladi khutta pai ba pot nathi aine imung de changorgane thang pairagane thang nu pairagane nasha du dane matup phoba kapungam kawne kapiru la o kapiru la o yam haidai ne ha udradi lengam de nangi dam ta thawai thani yam haige de ne na hawai o aduna ne na hawai nangi na chatu khangringai aina haikhiba hojikti ne be ma khare be ma hojikti lengbi gro kari dawrige namai du kai khangdaba ha namai du kai khangdaba natro kari imai ikai khangde ne o kana upai leitrakan de leikai sidana be manatradi o kana bu leirake ha kana bu leibirake ha upai leitradi a lao haidana aibu kari no kari yam thi handai ne ha is amuk tuba minga sin si ne kaurodana is bino tama ne kau is aduga bino yam kaudai ne yam nung si na kaudai o madugi matam du hele madugi matam du dine aina nangonda thajaringai aina nangonda ne yamna aina aise aigi pungning thamoi sin nang yam khoidarame adu nang nangona tong nang na tokhlari ba mo mato dai khajare pong khare ibe ma sakpi khro pamdre ko hojik tinang se sumu oningdre aina sumu oningdre mani sakro yum masidagi sakro o kari do bagi chaturi no ai bom tang ngamadi talo ne ngamadi amuk ta talo ibung ipa mayam poraga ne naru du koktho sunu yengang teiraga ne a turenda ne bora magi manung da hapchalaga ne a chuduk thadaga doriba thadone nege ne nabung no pa soiroma man ba khara leri badana aibu turenda thadaraga aini yengdun legadro ha yengdun legadro oi pangya ya banati nang na khara nauringe dadi aina pangan khara solinge da nakhoi gi nobung no pa singdu leiga na muktana nakhoi na ngang khiba tawkhiba mayam do hojikti yaroi he madudi ba yaroi hey ai se pharasu phatrasu ne ha leikai sidani mi ne masak khangnari ba hangabra Tesh Kumar hai khadi loi aina tawge haibada tawbanga mi ba o Tesh Kumar babu khangjare Tesh Kumar ga mi gi ne phaja khraba mingdo nangonda kawru badi mingdo mangtho bane mangthoba kari mangthoiba hai kari no ba mangthoiba yare ai nango sinaraga ne khanabagi matam leiti isa se BP yamna wang
ꯅꯪꯗ ꯕꯤꯄꯤꯗꯨ ꯋꯥꯡꯗꯅꯅꯦ ꯄꯣꯛꯈꯥꯏꯔꯒ ꯁꯤꯔꯗꯤ ꯐꯗꯧꯅꯤ 이해 아이고 비비 포카르가 시기도리바 아이디 숭시 시로예 농아이기도리 이행기도리예 이몽시드네 꼬마이기 꼬마이 ngaktan nangna kari 꼬마이 eng도리바 하 kari 꼬마이 eng도리노 아이나 하리바시 나미tta 수나 차우드레 낭 레이라 카이도도리기 하 낭 레이라 카이도도리기바 오 아이시 이몽시드기 얌 따닝이바 인콜시데 얌 레헤닝드리시디 이미tte 이사 우드버기 오레 마두기네 하르시 마두기네 나북젠수 팟타바 nang na puroi ba aibu matam punamak ti gekna badong khandu nale hiram khudi bakta nang aibu kairo le kai da ai gi maram do wari sa du nang na yoli bu ai su khangi bani ni bema ai loina khangi bani o ai ni yon bo oiram moida sak phajaba mingyam na phajaba teju kumar babu ni yon bo oiram ngani ye ai di kairo le kai de satana wari sa de kari wari sa driba nang na ada ima thorani de nang kari haram ge kari hari ba ai na kari hari ba amuta habi one ai na haibu du kari no ba nang na hari bu du di aigi leriba lantum sampati sing masibu nanga yauna punna tansilaga leibani gaina nangna haridubu nati nangi kari yaukidana no ha nangi lupa kya yaukigeba amukta hayo is sibu som khaktana tanbi khibro nati imung asida aigi kari mata yaukidra bra haiba matam madudane aigi sumangla leram aigi mangla do aisu kai khiba tasengna imitte isa udre gaina ingonda tainari dudi nongmate yengthokpiyo haibadi yakhibro aujikti matam hele aujiktine matamdo loin hele adubu aigidi yari aigidi matam leiri o matam leibiba singdi apam sathabiro aikhoi su yengba tare kanane yum asidagi tali haibadu yengba tare dana yare aina harisini binotama nangsu nangi kada le aisu aigi kada legani adugane aini yumbasida halaktribasi karigino habsinang khang o phamdo ai oina leijege sidaida ichai chairiba adugane pikraba inkhol sidane aina leire gaina inkhol sina aigi phamduna nahakki gaidudi yaroi ko adudi sunga yaroi ai lakpada yumsida kari leiramge nati kari bu leiramge haiba hut leiraktabada ipamda chalaga ibung ipasingdagi koi hangdana honariba tek tek tawbadagi sum sauthok charakpa natro sauthorokpadudabu aigi kari mata yaudi haibro binotama wagi wachumnga nangi waduda hu chenba wafong kyam yauri kari hu chenba yauriba low leire nangna thanagina relo nate aigidi yaudabro amukta haibiyune inkhol duma leibada aigidi yaudabro madupunama nangi kari goma mata yaudi imung asida nang leiraga chariba theiba mayamdudi nang chahi kya surage mafam si leirisa adudi aina nahan makai yum asida leiraga aina sakhibagi sel thumdo pabiribo oire adudi aini ipamdagi chattana laurudana aduga imung asida aina ngamjaba tanselakkibo khochalakkiba mayamdo sendoi go selo pulo paikhaladina nangna ingonda phanayam hantokada bubu leiramgani aidi phanadum nokchaningi kayano hayo aina nongonda hantokada bu sembamdu kayano hayo ai handorke amukta hayo o khangjare mi singse manam jinung sayamna yaireda ngasi si I karaktana ngasi ibung atomado kok phone tawkragane mafam asida kawraga dam yeitha haladi komai se nongainida aine amuktang hairuraga wafam se chawthokani na tawbuni se ai binotama wangana silo wado amuktang ngana silo law nang aigan tigi mafam se khanabade kairo le kai se komai yenglaba o adudi kai bi bro ikai ba khangadine khara hobiragano lamna dum leibiu aisu yum asida tawpham thokpadi dum tawri sanglu madi adum thamjari daine adum lokhatpadi dum yabi banatro khanaram daide nungsidrasu halakpadadi chaluk haigalaga yengi daine madudi aini yum asida nangbu thaktuna thamlibanina aigi irana yum asida aisu sabadi karisu kaiba lekti nangna pijaningdragasu nangi na khutudi sadabi hapangono nangna haptaba numit aduda aisune ikhut pal aduga yum asida aisune leptana khut hamagada saba yananaba aisu dum silakani aisu imit pale ikhut pale ikong pale noksa ningre da ko saita komai se uthok na bugeng ni aidi kari tawzaru doino mitte isasu ubanate khandana ne nungtigi onsan dana sung khana basida aisune kok se chilakpadi aina khana deda ipamda chalaga nungai na leirurage na khaluraban adubune aini ipamda nungai na aina leirubado madu yaroi dawri aisu mi kharadi otkhiga dawri masana apamba makhutna ahaw thongdana chagadaba yum masida pusalakani ga yam hairi amuktadi yengjaning khreda ko
ꯌꯦꯡꯒꯦꯗ ꯍꯦ ꯁꯩꯇ ꯀꯔꯤꯒꯤ ꯏꯄꯥꯝꯗ ꯆꯠꯆꯔꯨꯅꯦꯒꯦ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤ ꯇꯥꯟꯒꯗꯧꯔꯤꯕ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯆꯤꯟꯒꯗꯧꯔꯤꯒꯦ ꯑꯩꯁꯦ ꯕꯤꯅꯣ ꯇꯃꯥꯅꯦ ꯕꯤꯅꯣ ꯇꯃꯥ ꯃꯤꯌꯥꯝꯅꯅꯦ ꯕꯤꯅꯣ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯕꯤꯅꯣ ꯍꯨꯏꯁ ꯂꯣꯏꯔꯕ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯃꯤꯁꯤꯡꯁꯦ ꯀꯨꯏꯔꯒ ꯃꯄꯥꯡꯒꯠꯁꯦ ꯎꯠꯊꯣꯛꯅ ꯀꯠꯅꯔꯛꯈ꯭ꯔꯦꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯥꯟ ꯐꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗꯅꯣꯅꯦ ꯇꯨꯁꯣꯟ ꯃꯥꯁꯣꯟ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯥꯅꯧꯅꯦꯅ ꯏꯅꯥꯛꯁꯤꯗ ꯁꯨꯔꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯦꯛ ꯅꯩꯅꯔꯤꯕ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯈ꯭ꯔꯀꯥꯟꯗꯗꯤ ꯃꯤꯑꯣꯏꯕꯁꯦ ꯀꯥꯎꯅꯩꯗꯀꯣ ꯏꯃꯥꯏ ꯄꯦꯝꯃ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯅꯤꯀꯣ ꯃꯁꯤꯗꯩꯗ ꯍꯥꯞꯇꯅ ꯑꯗꯨ ꯆꯥꯏꯒ ꯑꯙꯥ ꯆꯥꯏꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯥꯗꯦꯒ ꯍꯋꯥꯏ ꯆꯥꯗꯦꯒ ꯏꯃꯥꯏ ꯄꯦꯝꯃ ꯈꯟꯗꯅ ꯃꯁꯤꯗ ꯃꯟꯗꯅ ꯄꯤꯛ ꯊꯟꯅ ꯃꯕꯨꯛꯇꯨ ꯀꯥꯏ ꯄꯤꯖꯔꯦꯔꯒ ꯃꯁꯤꯗ ꯉꯥ ꯃꯔꯨ ಮನ್ಮꯟꯗನ ಫೌ ಮನ್ಮಂದನ ಪಿಜರಿ ಹಾರಗ ಇಮಾಯಿ ಪೇಮ ಮಸಾಗಿ ಅನಿಂಗ್ಬ ಖರದಂಗ್ ಥುಂಗ್ಲಕ್ಲಬದಿ ಚಾಕಿಬ ಚಿಂಗ್ರು ಲೋಯ್ನ ಕೌಥೋಯ್ನೆ ಮಬುಕ್ತು ಥಲ್ಲಕಾಂದದಿ ಕೌಥೋಯ್ನೆ ಪುನಮಕ್ ಚಿಂಗ್ದೋ ಕಯಾದ ngakhrabanoನೆ mi singse masidabo ina mi naidane tokadro aishu bino kanana nga mi ru yengnaba taidana pusalone nadel lerabadi imung sida pusalo punamakto mabukai na kaina pijare raga ne khara leraga mi masak khangoi do leraba sing adudi ne amakasu pijaraga mabukto thanna dana pijaraga ne hayingwai ne aibusu masak khangak tanana ba yarabadi ne pusangadaba lerabadi pusanbiro mabukto thanna dana makutto hambiri raga ne pijaraga mabukto kaina pijare raga ne hayeng ne mabema ingonta mu otpre yenge ꯑꯗꯨꯒꯨꯝꯕ ꯃꯤ ꯌꯥꯝꯅ ꯂꯩꯗꯥꯏꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯊꯣꯛꯑꯦꯔꯒ ꯊꯛꯇꯣꯛꯑꯦꯔꯒ ꯀꯥꯎꯕꯗꯣ ꯑꯗꯨꯅꯦ ꯇꯧꯒꯗꯕꯅꯦ ꯑꯗꯨ ꯇꯧꯒꯗꯕꯅꯦ ꯑꯩ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ ꯑꯣ ꯈꯨꯠ ꯊꯥꯕꯤꯒꯦ ꯍꯥꯏꯔꯤꯔꯣ ꯊꯥꯕꯤꯔꯣ ꯍꯧꯖꯤꯛꯃꯛꯅꯦ ꯑꯩꯁꯨ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯅ ꯈꯟꯖꯕ ꯃꯥꯏ ꯃꯤꯠꯁꯤꯗꯅꯦ ꯗꯥꯛꯐꯝ ꯑꯃꯅꯤꯇꯪꯒ ꯂꯩꯔꯕꯗꯤ ꯑꯦꯛꯁꯟꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯈꯪꯒꯗꯕ ꯑꯦꯛꯁꯟꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯃꯗꯣ 이봉 이빠싱들이 우톡자기 방간 손비니 거기 콧 한자방 감자디 이와 이뽀로이보다가 푸방 감자바 나띠에다 칼로르버디네 얌노 녹닝이다 미싱시는 누가이 크라버디 아와와 까오이고 이스 와링이 마땀다나네 시다 사나다나 마시다이디 마이페마 와링이 마땀다나 아와바 와링 악다 누가이바 마땀시다는 누가이바 와링 악다니고 다이방 미오이바 파자바나 파자바 amtana ne athiba se hek pami he haidaba nupi akhoi phajaba khoina ne athiba dane khoina pamsina nupa moi athiba singsina ne phajaba so mu pama aduga khara mu phajara kandana ne amuk hena phajaba pam is masi mangare to yenge da hai komhai dum yenge imai pema yum masira pusalaktana aibu isa ude isa yaudi haibagi damakta aibo ngasidi masing thadribani aina haribasi mabema aina loina yaukhiba ngakani pham leiriba somna tumbiribedo phamdo aigi iran nangi naran kari nangi naran karino harisibo aina tawjaba chauba maruptu phawraga maruptu dagi leikhiba natro maruptu di nangna leikhin haibasibo nangna puthokibro maruptu kanana thange maruptu thangna na paisa du kanana pige asi yare onsinaragumse yare ngamlagane mai sidane khopak thune chat ahum mari dang thabirokse ngaksam me pige haibro nati ngaksam me pige haibraba natragana sida leiriba saise sisina ikokshidi hekta thomjaragene hey toglu biro toglu karino nangna aigi kokchi thugari sibo karigino hey ai nongoda khutagi ko lekai samanda chapkha tari yengbiriba singdo hauji kaina binoda phugibra amu kai bione binoda bo aina phugibro yararoi imungda chalaga geksan jaruki khangni ko ngasidi imungi pa kaugi khangni ngasidi khangni lekai mi hale taurishingo oi bema nang kata haloro na thanda haloro ko hey ai pham da chale ko khangidna nangde yum masida leiriba makhai aigi ningba thungloridabane nang hek chatkhiba numita ai ining tamgadoribane aning pamba pumnamak thunggadoribane kanade charge nang onsinadana masida ai kari tawrune ai chatkhraga khanggadabane karino torisho masigi matai manausibu karino tada ngasidi akhoi nisu thabak si pang dawri matai manau khanabasi yengdana dumle
ꯌꯦꯡꯉꯣ ꯇꯥꯗ ꯇꯨ ꯑꯥꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯉꯛ ꯁꯝ ꯊꯥꯡꯒꯠꯇꯅ ꯌꯦꯡꯅꯔꯤꯁꯦ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯗꯨꯕꯨ ꯀꯩꯅꯣꯅꯦ ꯅꯨꯄꯤꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯇꯣꯝ ꯇꯣꯝ ꯊꯣꯝꯖꯜꯂꯤꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯨꯒꯥꯏꯖꯔꯤꯔꯣ ꯅꯠꯇꯦ ꯃꯥꯒꯤꯗꯨꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯧꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁ ꯇꯥꯗ ꯊꯣꯛ ꯃꯣꯛ ꯇꯧꯔꯤꯅꯤ ꯀꯔꯤꯁꯨ ꯀꯧꯔꯣꯏ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯇꯣꯝꯕ ꯑꯃꯗꯤ ꯂꯩꯕꯅꯤ ꯁꯥꯊꯤꯈ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯌꯨꯁꯨ ꯄꯜ ꯉꯥꯎꯕ ꯃꯄꯥꯡꯒꯟꯁꯨꯅꯦ ꯑꯁ ꯃꯄꯥꯡꯒꯣꯝꯗ ꯁꯨꯝ ꯆꯥꯎꯏ ꯀꯔꯤꯅꯣ ꯃꯣꯏꯗꯨꯗꯤ ꯍꯦꯛꯇ ꯇꯟ ꯑꯍꯤꯕꯗꯧꯅ ꯀꯤꯟꯒꯥꯏꯗꯣ ꯏꯃꯥꯏ ꯃꯥꯒꯤ ꯈꯨꯕꯤꯗꯨꯗꯤ ꯑꯁ ꯏꯃꯥꯏ ꯄꯦꯝꯃ ꯂꯧꯔꯤꯗꯒ ꯁꯨꯃꯥꯏꯅ ꯈꯨꯕꯤꯗꯨꯅ ꯅꯝꯃꯗꯤ ꯂꯧꯔꯤ ꯇꯠꯀꯅꯤ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯠꯇꯦ ꯂꯧꯔꯤ ꯇꯠꯀꯅꯤ ꯑꯗꯨꯕꯨ ꯑꯁ ꯈꯨꯕꯤꯗꯨ ꯆꯥꯎꯏ ꯀꯤꯟꯗꯨ ꯆꯥꯎꯏ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯀꯤꯟꯖꯥꯎꯗꯨꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔ ꯊꯥꯡꯀꯠꯂ ꯊꯤꯟꯕꯗꯅꯦ ꯑꯁ ꯑꯃꯁꯤꯗꯤ ꯂꯣꯏꯅꯤ ꯑꯗꯨ ꯅꯠꯇꯦ ꯉꯥꯏꯈꯣ ꯑꯃꯁꯤꯅ ꯒꯥꯔꯤ ꯊꯧꯔ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯑꯣ ꯑꯥꯗ ꯐꯥꯝ ꯑꯃ ꯂꯩꯌꯦ ꯇꯁꯦꯡꯕꯗꯤ ꯃꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯇ꯭ꯔꯤꯁꯦ ꯑꯇꯩꯗꯤ ꯅꯠꯇꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯅꯨꯡꯁꯤꯅꯅ ꯑꯍꯥꯟꯕꯗꯗꯤ ꯂꯩꯔꯝꯕꯅꯤ ꯃꯔꯨꯞ ꯌꯥꯎꯗꯅ ꯃꯗꯒꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯂꯧꯗꯕ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯀꯣꯟꯇꯠꯇꯒꯤ ꯍꯧꯔꯒꯅꯦ ꯃꯣꯏ ꯑꯅꯤꯅ ꯂꯧꯗꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯦꯁꯦ ꯃꯤꯒꯤ ꯄꯨꯈꯝ ꯈꯨꯗꯦꯡꯕꯕꯨ ꯂꯣꯏ ꯂꯧꯔꯤꯕꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯄꯨꯈꯝ ꯈꯨꯗꯦꯡ ꯑꯁ ꯂꯣꯏꯅ ꯂꯧꯏꯁꯦ ꯁꯦ ꯂꯨꯍꯣꯡꯕꯗ ꯍꯥꯄꯛꯄ ꯁꯥꯏꯁꯦꯟꯒꯥꯏꯗꯣ ꯑꯗꯨ ꯂꯣꯏ ꯂꯧꯕꯅꯤ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯅꯣꯛꯅꯤꯡꯈ꯭ꯔꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗꯅꯦ ꯀꯔꯤ ꯆꯥꯛ ꯊꯥꯡꯒꯠꯄꯒꯤ ꯁꯥꯃꯨꯛ ꯌꯣꯠꯁꯕꯤꯒꯥꯏꯗꯣ ꯑꯁ ꯂꯣꯏꯅꯃꯛ ꯂꯧꯕꯅꯤ ꯃꯣꯏ ꯂꯧꯗꯕ ꯑꯝꯇ ꯂꯩꯇꯦ ꯃꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯏꯁꯤꯡ ꯍꯥꯞꯅꯕꯒꯤꯅꯦ ꯀꯔꯤꯅꯣꯁꯦ ꯃꯣꯏ ꯋꯥꯇꯔ ꯇꯦꯡ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯁꯤꯟꯇꯦꯛꯁ ꯀꯥꯏꯔ ꯈꯪꯅꯕꯤꯗꯣ ꯀꯝꯄꯦꯅꯤꯕꯨꯗꯤ ꯑꯃ ꯇꯧꯔꯁꯨ ꯁꯤꯟꯇꯦꯛꯁ ꯍꯥꯏꯗꯅ ꯑꯣ ꯑꯗꯨꯒꯨꯝꯕ ꯀꯥꯏꯁꯦ ꯑꯗꯨꯒ ꯂꯣꯏ ꯂꯧꯕꯅꯤ ꯑꯣ ꯈꯔ ꯁꯦꯟꯗꯣ ꯊꯣꯛꯆꯕ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯟꯖꯕꯅꯤꯅꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯁꯦꯟ ꯁꯥꯟꯗꯣꯛꯄ ꯃꯗꯒꯤ ꯁꯨꯝ ꯆꯥꯎꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯩꯊꯪꯗꯗꯤ ꯀꯨꯏꯁꯜꯂꯀꯥꯟꯗꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯌꯥꯎꯔꯛꯇꯕꯅꯤꯅ ꯃꯆꯥ ꯅꯨꯡꯁꯤꯔꯛꯄ ꯑꯗꯨꯅ ꯃꯆꯥꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯑꯃꯅ ꯅꯨꯄꯤ ꯊꯤꯅꯤꯡꯉꯛꯄ ꯑꯃꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤ ꯃꯥꯅ ꯑꯃꯨꯛ ꯀꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯣ ꯅꯨꯄꯤꯗꯗꯤ ꯄꯨꯁꯜꯂꯛꯀꯅꯨ ꯁꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯅꯤꯡꯕ ꯑꯗꯨꯅꯅꯦ ꯌꯦꯡꯊꯤꯅꯔꯤꯕꯅꯤ ꯇꯥꯗ ꯀꯥꯟꯅꯗꯕ ꯋꯥꯅꯤꯁꯦ ꯅꯨꯡꯇꯤꯒꯤ ꯃꯣꯏꯅꯤꯒꯤ ꯀꯨꯝꯍꯩꯁꯦ ꯂꯩꯀꯥꯏꯁꯨ ꯑꯣꯏꯔꯝ ꯁꯤ ꯅꯨꯃꯤꯗꯥꯡꯒꯗꯤꯅꯦ ꯑꯁ ꯀꯩꯒꯨꯝ ꯀꯥꯟꯗꯗꯤ ꯐꯥꯏꯠꯅꯤ ꯃꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯨ ꯊꯕꯛ ꯑꯝꯇ ꯁꯨꯅꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯕꯗꯧꯅꯅꯦ ꯗ꯭ꯔꯃꯥ ꯌꯦꯡꯕꯗꯧꯅ ꯌꯦꯡꯉꯨ ꯐꯖꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯉꯥꯡꯅꯩ ꯋꯥꯗꯨ ꯌꯦꯡꯉꯨꯅꯤ ꯃꯣꯏꯅꯤꯅ ꯉꯥꯡꯅꯔꯤꯗꯨ ꯃꯤꯅꯤꯠ 10 ꯈꯔ ꯍꯦꯟ ꯃꯥꯜꯂꯦ ꯃꯗꯩꯗ ꯑꯃꯁꯨ ꯉꯥꯡꯅꯔꯤꯗꯨ ꯑꯃꯠꯇ ꯏꯁꯤꯡ ꯂꯤꯠꯇꯕ ꯖꯥꯠꯅꯤꯗ ꯍꯦꯛꯇ ꯉꯥꯡꯉꯛꯄꯁꯤꯗ ꯑꯃꯁꯨꯅꯦ ꯑꯃꯁꯨ ꯑꯗꯨ ꯈꯨꯠꯀ ꯊꯥꯅꯗꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯗꯅ ꯌꯥꯅꯔꯣꯏꯗ꯭ꯔꯦꯃꯤ ꯉꯁꯤꯐꯥꯎ ꯂꯩꯁꯦ ꯈꯨꯠꯇꯤ ꯁꯨꯡꯊꯥ ꯊꯥꯅꯗꯦ ꯃꯣꯏꯅꯤꯒꯤ ꯈ꯭ꯋꯥꯏ ꯐꯕ ꯍꯥꯏꯔꯗꯤ ꯇꯥꯗ ꯑꯗꯨꯝ ꯋꯥꯁꯤ ꯉꯥꯡꯅꯅꯦꯕ ꯑꯗꯨꯒꯅꯦ ꯈꯨꯠꯇꯤ ꯁꯨꯡꯊꯥ ꯊꯥꯅꯗꯦ ꯈꯟꯅꯕꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯤ ꯃꯌꯥꯡꯒꯤ ꯈꯟꯅꯕꯗꯣ ꯑꯗꯨꯏ ꯇꯥꯏꯞꯅꯤ ꯍꯣꯏꯅꯦ ꯃꯌꯥꯡꯗꯤ ꯈꯟꯅꯔꯁꯨ ꯃꯥꯏꯒ ꯊꯦꯡꯖꯟꯅꯔꯒ ꯃꯁꯥꯒ ꯃꯁꯥ ꯂꯦꯡꯕꯥꯟ ꯊꯦꯡꯖꯟꯅꯔꯕ ꯃꯅꯥꯇꯣꯟꯒ ꯈꯦꯠꯅꯔ ꯐꯥꯎꯗ ꯈꯨꯠ ꯊꯥꯅꯗꯦꯀꯣ ꯗꯥꯗꯥ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯋꯥ ꯍꯥꯏꯐꯦꯠꯇ ꯍꯥꯏꯔꯝꯒꯅꯤ ꯑꯃꯅ ꯈꯪꯍꯧꯗꯦ ꯆꯣꯞꯅ ꯍꯦꯛꯇ ꯊꯤꯟꯖꯜꯂꯒꯅꯤ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯈꯨꯠ ꯌꯥꯎꯅꯕꯅ ꯍꯥꯜꯂꯦꯗꯅ ꯑꯗꯨꯅꯤ ꯇꯥꯗ ꯆꯨꯝꯃꯤ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯗꯣ ꯃꯌꯥꯡꯒꯤꯗꯤ ꯆꯤꯟꯗꯅꯤ ꯀꯟꯅꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯋꯥꯁꯤ ꯁꯥꯡꯅ ꯉꯥꯡꯒ ꯃꯣꯏꯗꯤ ꯃꯔꯩꯌꯦꯅꯤ ꯑꯗꯨꯅꯤ ꯄꯥꯔꯂꯥꯃꯦꯟꯇꯁꯨꯅꯦ ꯑꯗꯨꯝ ꯇꯧꯕꯗ ꯃꯔꯩ ꯇꯧꯅꯗ ꯉꯥꯡꯅꯗꯅ ꯃꯁꯤ ꯁꯥꯡꯅ ꯂꯩꯔꯨ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯐꯝꯗꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨꯅꯤ ꯅꯠꯇ꯭ꯔꯅꯦ ꯇꯥꯗ ꯑꯃꯅ ꯍꯥꯏꯅꯤ ꯑꯃꯅ ꯄꯥꯠ ꯐꯤꯡꯒꯠꯂꯛꯀꯅꯤ ꯑꯃꯅ ꯍꯥꯏꯅꯤ ꯑꯃꯅ ꯄꯥꯠ ꯐꯤꯡꯒꯠꯂꯛꯀꯅꯤ ꯆꯠꯅꯕ ꯌꯥꯕ ꯋꯥꯅ ꯑꯃꯠꯇ ꯉꯥꯡꯉꯣꯏ ꯑꯁ ꯅꯠꯇꯦꯅꯦ ꯑꯁꯤꯕꯨ ꯃꯇꯩ ꯃꯅꯥꯎꯁꯤꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯁ ꯀꯥꯟꯅꯗꯦ ꯇꯥꯗ ꯊꯕꯛ ꯁꯤꯟꯅꯕ ꯋꯥꯅꯤꯁꯦ ꯆꯠꯁꯤꯜꯂꯛꯑꯣ ꯇꯥꯗ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯃꯨꯛ ꯈꯟꯅꯖꯔꯕꯅꯤ ꯑꯗ ꯑꯃꯨꯛ ꯌꯦꯡꯉ ꯂꯣꯏꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯂꯩꯕꯥꯛ ꯃꯆꯥ ꯄꯨꯂꯤꯁꯅ ꯀꯔꯤꯅꯣ ꯄꯥꯎꯃꯤ ꯐꯨꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯃꯌꯥꯝꯅ ꯄꯨꯂꯤꯁꯁꯤꯡꯁꯤꯁꯨ ꯂꯥꯟꯅ ꯄꯪꯎꯗ ꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯀꯔꯤꯅꯣ ꯉꯁꯤ ꯐꯥꯎꯕꯗꯤ ꯒꯥꯡꯃꯩꯅꯗꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯄꯥꯎꯃꯤ ꯑꯃꯠꯇꯗꯤ ꯐꯨꯗ꯭ꯔꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯅꯅꯦ ꯄꯥꯎꯃꯤꯁꯦ ꯂꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ ꯑꯁꯦꯡꯕ ꯄꯥꯎꯃꯤ ꯅꯠꯇꯕ ꯄꯥꯎꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯃꯦꯟꯃꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯃꯤ ꯀꯟꯒꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯈ꯭ꯔꯕꯅꯤꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯨ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯕꯅꯤ ꯊꯕꯛ ꯑꯃ ꯎꯕ ꯃꯇꯝꯗꯗꯤ ꯅꯍꯥꯟꯋꯥꯏ ꯆꯤꯟꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯃꯤꯅ ꯊꯥꯖꯗꯕꯅꯤꯅ ꯅꯝꯕꯁꯨ ꯇꯥꯕꯅꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯑꯍꯣꯡꯕꯅꯤꯅ ꯀꯔꯤꯅꯣ ꯇꯨꯔꯦꯟꯗ ꯑꯉꯥꯡ ꯑꯃ ꯇꯥꯔꯦ ꯍꯥꯏꯔꯁꯨ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯅꯝꯃꯦꯗꯣ ꯀꯔꯤꯅꯣ ꯂꯩ ꯑꯃ ꯁꯥꯠꯂꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯁꯨ ꯈꯔ ꯎꯠꯂꯦꯗꯣ ꯃꯗꯨꯗꯒꯤꯗꯤ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯀꯔꯤꯅꯣ ꯌꯦꯟꯗꯦꯝ ꯄꯥꯟꯕꯗ ꯀꯔꯤꯅꯣ ꯌꯦꯟꯗꯦꯝ ꯍꯧꯕꯗ ꯌꯦꯟꯗꯦꯝ ꯑꯐꯩꯕꯗꯨ ꯐꯥꯎꯕꯗ ꯀꯔꯤꯅೋ ꯅꯍꯥꯟ ꯃꯈꯩ ꯍꯧꯕꯒ ꯌꯦꯟꯗꯦꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯒ ꯌꯦꯟꯗꯦꯝ ꯑꯐꯩꯕꯗꯨꯁꯨ ꯑꯗꯨꯝ ꯎꯠꯄ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦꯀꯣ ꯀꯔꯤꯅꯣ ꯌꯨꯝꯗ ꯄꯥꯟꯕ ꯍꯩ ꯔꯥꯕꯨ ꯑꯣꯏꯔꯣ ꯍꯩꯅꯧꯕꯨ ꯑꯣꯏꯔോ ꯀꯔꯤ ꯑꯣꯏꯔꯣ ꯑꯁ ꯐꯥꯏꯕꯣꯛꯅ ꯃꯔꯣꯜ ꯑꯃ ꯑꯣꯠꯂꯤꯕꯀꯣ ꯍꯩꯅꯧ ꯐꯥꯏꯕꯣꯛ ꯃꯣꯔꯣꯛ ꯐꯥꯏꯕꯣꯛ ꯑꯗꯨ ꯐꯥꯏꯕꯣꯛ ꯑꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯂꯣꯏꯅ ꯐꯣꯇꯣꯒ꯭ꯔꯥꯐꯔꯗꯤ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤꯅ ꯁꯥꯎꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯕꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯇꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯄꯥꯎꯃꯤꯒꯤ ꯃꯇꯥꯡ ꯑꯣꯏꯔꯣ ꯄꯨꯂꯤꯁꯀꯤ ꯃꯇꯥꯡ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛ ꯃꯁꯦ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯄꯥꯎꯃꯤꯗ ꯈꯨꯠ ꯊꯥꯒꯗꯧꯔꯤꯕꯕꯣ
ꯍꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤꯁꯨ ꯑꯗꯨꯝ ꯄꯥꯎꯃꯤꯁꯦ ꯀꯔꯤꯅꯣ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯁꯤꯕ ꯅꯥꯕꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯊꯧꯗꯤ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯅꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯄꯥꯎꯃꯤꯅ ꯃꯗꯨꯒꯤ ꯏꯊꯤꯛꯁꯨ ꯈꯪꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒꯁꯨ ꯃꯤꯌꯥꯝꯗꯁꯨ ꯏ ꯄꯥꯎꯁꯤꯡ ꯑꯁꯦꯡꯕꯗꯣ ꯀꯔꯤꯅꯣ ꯅꯥꯀꯟ ꯑꯃꯒꯤ ꯌꯦꯡꯗꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯖꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯕꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯀꯔꯤꯅꯣ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯖꯨꯀꯦꯇꯤꯚ ꯑꯗꯨꯒ ꯖꯨꯗꯤꯁꯤꯌꯔꯤ ꯍꯥꯏꯔꯤꯕꯁꯤ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥꯅ ꯃꯔꯤ ꯁꯨꯕ ꯌꯨꯝꯕꯤꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯑꯗꯨ ꯃꯦꯗꯤꯌꯥ ꯌꯥꯎꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯗꯨꯗꯤ ꯑꯃꯝꯕ ꯈꯨꯟꯅꯥꯏ ꯑꯃꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯅꯔꯤꯕꯅꯦꯕꯀꯣ ꯀꯩꯗꯧꯔꯦ ꯒꯥꯃꯩ ꯉꯁꯤꯗꯤ ꯃꯦꯗꯤꯌꯥꯒꯤ ꯃꯔꯝꯗ ꯅꯩꯅ ꯂꯩꯔꯝꯃꯤꯁꯤꯕ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯔꯤ ꯇꯧꯔꯒꯦ ꯁꯔ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯑꯃ ꯐꯨꯔꯒ ꯁꯔ ꯄꯨꯂꯤꯁꯇꯁꯨ ꯃꯐꯝ ꯂꯧꯊꯣꯛꯏ ꯈꯣꯠꯂꯤꯅ ꯇꯧꯕꯁꯨ ꯈꯔꯅꯗꯤ ꯐꯝ ꯂꯧꯊꯣꯛꯏꯗꯨ ꯀꯥ ꯃꯅꯨꯡꯗ ꯐꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯅꯤ ꯊꯕꯛꯇꯨꯒ ꯑꯗꯨ ꯇꯧꯗꯧꯅꯤ ꯑꯗꯥ ꯇꯧꯗꯧꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯕ ꯁꯔ ꯁꯁꯄꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯄꯨꯂꯤꯁꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯒꯥꯃꯩ ꯁꯁꯄꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯉꯥꯏ ꯐꯗꯅ ꯍꯣꯏ ꯑꯣꯐꯤꯁꯇ ꯀꯥꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯊꯛ ꯊꯣꯡꯕꯒꯤ ꯑꯣꯐꯤꯁꯥꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯄꯣꯟꯗꯕ ꯅꯠꯇꯦ ꯃꯗꯨꯃꯛꯅ ꯃꯍꯥꯛ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤ ꯆꯨꯝꯃꯤ ꯃꯦꯗꯤꯌꯥꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯏ ꯄꯥꯎ ꯐꯪꯍꯟꯗꯨꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕꯅꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯔꯒ ꯑꯆꯨꯝꯕ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯄ꯭ꯔꯦꯁꯇ ꯃꯔꯨꯞ ꯂꯩꯇꯦ ꯌꯦꯡꯅꯕ ꯂꯩꯇꯦ ꯐꯥꯎꯕ ꯍꯥꯏꯅꯔꯤꯕꯅꯤ ꯁꯔ ꯄꯨꯂꯤꯁꯇꯁꯨ ꯑꯗꯨꯃꯥꯏꯅ ꯀꯔꯤꯅꯣ ꯍꯥꯏꯅꯕꯒꯨꯝꯕ ꯇꯧꯔꯗꯤ ꯁꯔ ꯒꯥꯃꯩ ꯄꯨꯂꯤꯁ ꯑꯃꯅ ꯐꯠꯇ꯭ꯔꯒ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯦꯟꯗꯕ ꯌꯥꯕ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤ ꯁꯔ ꯑꯗꯨꯅꯤꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯁꯔ ꯂꯩꯉꯥꯛꯅ ꯑꯁꯣꯏꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯗꯤꯌꯥꯅ ꯃꯤꯠꯅ ꯂꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯦꯗꯤꯌꯥ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯈꯨꯟꯅꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯃꯄꯥꯡ ꯀꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯊꯣꯛꯂꯤꯕ ꯏ ꯄꯥꯎꯁꯤꯡ ꯑꯃꯗꯤ ꯃꯦꯗꯤꯌꯥꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯈꯣꯝꯖꯤꯜꯂꯒ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯦ ꯍꯥꯏꯔꯤꯕ ꯏ ꯄꯥꯎ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯪꯅꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯁꯨ ꯆꯥꯎꯔꯕ ꯃꯦꯗꯤꯌꯥꯒꯤ ꯃꯄꯥꯟ ꯑꯃꯗꯒꯤꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯌꯥꯎꯔꯤꯕꯅꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒ ꯈꯦꯠꯅꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡ ꯑꯁꯤ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯔꯒ ꯊꯕꯛ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯆꯦ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏ ꯀꯁꯇꯃꯔꯁꯨ ꯌꯥꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯂꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯈꯨꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄ ꯂꯝꯗꯝ ꯑꯁꯤ ꯏ ꯄꯥꯎꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗꯤ ꯍꯦꯟꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌా ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤꯁꯨ ꯀꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯑꯐꯕ ꯀꯌꯥꯁꯨ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯑꯔꯥꯟꯕ ꯄꯥꯎ ꯑꯃ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯔꯥꯟꯕ ꯄꯥꯎꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯗ ꯃꯤꯕꯨ ꯊꯥꯖꯒꯗꯧꯔꯤꯕꯅꯤ ꯆꯨꯝꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯃꯗ ꯏꯁꯣꯏꯗꯤ ꯁꯣꯏꯈꯤꯗꯕ ꯋꯥꯐꯝ ꯑꯃ ꯃꯗꯨ ꯄꯣꯁꯠ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯐꯥꯎꯕꯗ ꯃꯥꯡ ꯇꯥꯛꯄ ꯌꯥꯎꯔꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯁꯤꯟꯐꯝ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯤꯌꯥꯝꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯊꯣꯏꯅ ꯃꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯄꯨꯟꯁꯤ ꯍꯤꯡꯕ ꯌꯥꯒꯅꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯐꯪꯏ ꯃꯁꯤꯅ ꯌꯨꯝ ꯀꯩ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯁꯅꯥ ꯁꯥꯏꯒꯥꯏꯗꯨꯗꯤ ꯊꯣꯏꯅ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯖꯔꯤꯕ ꯄꯥꯎꯃꯤꯁꯤꯡ ꯑꯁꯤꯒ ꯂꯝꯗꯝ ꯑꯁꯤꯗ ꯂꯣ ꯑꯃꯗꯤ ꯑꯣꯔꯗꯔ ꯉꯥꯛꯂꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯅ ꯈꯔ ꯇꯣꯏꯅ ꯊꯣꯛꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯡ ꯈꯔ ꯃꯈꯩ ꯑꯗꯨꯛ ꯍꯟꯊꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯅꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯥꯎꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯊꯣꯡ ꯍꯣꯛꯇꯕ ꯄꯔꯁꯣꯅꯦꯜ ꯄꯨꯂꯤꯁ ꯈꯔꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯄꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ ꯌꯥꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯄꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯆꯠꯊꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯍꯥꯎꯁꯇꯒꯤ ꯍꯣꯠꯅꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁ ꯅꯠꯇ꯭ꯔꯒ ꯏꯍꯧ ꯈꯔ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯃꯁꯤꯗꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯅꯗ꯭ꯔꯁꯨ ꯂꯥꯛꯂꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯀꯌꯥꯗꯁꯨ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯇꯧꯅꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯋꯥꯔꯣꯏꯁꯟ ꯄꯨꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯂꯒ ꯍꯦꯟꯅ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯀꯣꯛ ꯁꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯒꯗꯕꯅꯤ ꯍꯣꯏꯅꯦ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯁꯨꯃꯥꯏꯅ ꯄꯨꯂꯤꯁ ꯑꯃꯅ ꯁꯣꯏꯔꯒ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯇꯥꯏꯅꯕꯁꯤꯗꯤ ꯒꯥꯃꯩ ꯂꯨꯄꯥ ꯂꯥꯛ ꯇꯔꯨꯛꯁꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃꯅꯤꯅꯦ ꯕꯣꯟꯗꯣ ꯑꯗꯨꯕꯨꯗꯤ ꯂꯥꯛ ꯇꯔꯨꯛꯇꯨ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅꯤ ꯂꯥꯛ ꯑꯍꯨꯝ ꯑꯗꯨ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ ꯌꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯍꯥꯏꯁꯦ ꯀ꯭ꯔꯣꯔ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯀ꯭ꯔꯣꯔ ꯑꯍꯨꯝꯅꯤꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯝꯇꯪ ꯈꯪꯒꯗꯕꯅꯤ
ꯑꯃꯨꯛ ꯈꯛꯇꯪ ꯊꯕꯛ ꯄꯥꯡꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯅꯤ ꯑꯗꯨꯅꯅꯤꯅꯦ ꯃꯄꯥꯟ ꯂꯝꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯨꯅꯦꯛꯀ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯁꯨ ꯃꯤꯅꯗꯤ ꯈꯪꯗ ꯎꯗꯅ ꯑꯁꯤꯒꯨꯝꯕ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯈꯪꯅꯗꯕꯒꯤ ꯋꯥꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤꯅꯣꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯇꯕ ꯇꯥꯔꯗꯤ ꯀꯝꯗꯧꯅꯤ ꯃꯤꯒꯤ ꯃꯔꯟꯁꯨ ꯂꯧꯁꯜꯂꯨ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯛꯀꯞꯇ ꯂꯩꯔꯝꯕꯗꯒꯤ ꯖꯦꯜꯗ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ꯭ꯔꯕꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯤꯉꯩꯗ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤꯗꯨꯗꯤ ꯆꯥꯅꯤꯡꯃꯟꯕꯗꯒꯤ ꯍꯥꯎꯃꯟꯗꯅ ꯁꯤꯒꯦꯗꯨꯅꯤꯅꯦ ꯍꯥ ꯑꯁ ꯌꯥꯔꯦꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥ ꯈꯔ ꯍꯥꯏꯅꯁꯤ ꯀꯩꯗꯧꯒꯦ ꯈꯔꯁꯨ ꯄꯦꯟꯊꯣꯛꯁꯦ ꯄꯦꯟꯊꯣꯛꯄ ꯂꯥꯏꯔꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯥꯏꯁꯦ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ प्लान ꯑꯃ ꯇꯧꯔꯣꯏꯗ꯭रो प्लानꯗꯨꯕꯨꯗꯤ ꯂꯣꯏꯅ ꯌꯥꯜꯂꯕꯅꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯗ ꯉꯥꯏꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯃꯇꯝ ꯃꯥꯡꯒꯨꯝꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯆꯀ꯭ꯔꯕ꯭ꯌꯨꯍꯗꯨꯗ ꯑꯩꯈꯣꯏ ꯂꯩꯇꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯁꯦ ꯑꯁꯨꯛ ꯋꯥꯈ꯭ꯔꯕ ꯄꯨꯟꯁꯤꯁꯤ ꯈꯔꯁꯨ ꯋꯥꯃꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯇꯝꯊꯣꯛꯁꯤ ꯀꯩꯗꯧꯕꯒꯦ ꯌꯥꯔꯦ ꯆꯠꯁꯤ ꯊꯕꯛ ꯄꯥꯡꯊꯣꯛꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ 이마 털어니야 이마 털어니 Kari taure ibema kari tauragene hai 이마 와하마다 hai kari tauragene hai 이마 털어니 아이시 와팜 아마당 항시라나 더보니 하이 너희나 때나 나우 카나라가네 아이기 민가 얌반다나 더오예 이베마 너희 카나범 도과 좀 카나우고 아이기 민가도 반전 거짠다나 너희 카나 짜이나바도 다우노 가리기 너희바 너희나 아이기 민 바나리두보 이마 아두기 나테다 이마도 아이부 와팜 아마다 하이 가리노 너희 나테나 나우기 와나 따바네 아이고도 와 항바디게 가리노 하와이 자르자게 하브라 가리 더게 하브노 하유 이나우 농나네 가이바다 ngairi basu le 이마 아두기 나티 아이 코나 लौजरगे 하이 가리노 네 낭나 잡렙다나 레디도 바 하이닝고도 고 하이바 야드라네 낭고 이마 마부 마싱아랑 솜다가 락비럼브로 가리노네 발리하리야 아축 꾸이버시 낭나 나와나 부르베도 농마다 티데 낭나 나 부르베 티락리시 부이베마 가리노 미논 헤이 나티 마싱아랑디 카나바타디 낭보 카나드라디 뚱야드라브로 낭보 하 나티 낭기시부 마 까우라가 카나게 하리브라네 낭보 하 강드레데 비에마 아이코이나 마롤라마네 까이로레 가이시다 나타이나 나노 코이니 카나버기 마콘 따드디 아이코이디 tumba 야데네 헤이 가리기노 노에니나 나랑나 한 카나락들두부 가리 다우라 게미 나티 가다이 잣나 그러게 너코이니부 사우나다나 뭉치나나 목 레이라브라 하이와니야 이마 어두금 먹게슈 레이테드 마우산 샵 어두만 하이 가리히노네 두부 낭나가 티발라 이시부 마우산 너코이니 욤반부 꾸이드링에들 얌 눅시나나 레이람다이냐 अदु मतमदगा नंगना अखोई सोमदा मादी हे सिदा फमगलेना नंगना थिबलाकपदु कयादा माली बेमा करिनो ने नोइबु खरा नुंसी जानाना गाइदु लेबे यादरने इमा आइदि मतम पुनमक्ता माबु दम नुंसीबनित अदुबु माना नुंसीबिदबगी वान हाय नंगना मा थिरैसिबु कइदौरगे हाइवानिया इमा मसी नुमित निनी हुमनी सुरे ꯌꯨꯝꯗ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯆꯥꯛ ꯆꯥꯔꯒ ꯐꯥꯝꯂꯣꯝꯗ ꯍꯦꯛ ꯆꯠꯈꯤꯕ ꯑꯗꯨꯒ ꯅꯣꯡꯃ ꯂꯥꯛꯇ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯉꯁꯤꯒ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯏꯃꯥ ꯁꯣꯝꯗꯒ ꯁꯨꯝ ꯂꯥꯛꯄ꯭ꯔꯅ ꯍꯪꯖꯕꯅꯤꯗ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅꯒ ꯁꯨꯃꯥꯏꯅ ꯍꯪꯕ ꯂꯥꯛꯀꯅꯤꯁꯤ ꯏꯃꯥ ꯊꯥꯖꯗꯦꯗ ꯏꯃꯥ ꯍꯟꯗꯛꯁꯦ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯁꯜꯂꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯕ करिनोने हारिसिबो नुपी अमा पुसलकनी गा हारिबा ममाई दुद सिगपछिना थाबु थागेने इस तेज कुमारो इस करिनोने नुपी गासु थिनि हारिबरने माबो इमा मखुचाबा नुपी म पोरकने हाइबा सुहाइरमनी आहाउ नोबु नोकजनिंग ममाई दुद हवाइजार पुमुदु सुरु ए नोइसलगने आतिन जंगबा हवाइजार दु ममाई दु सुजनगेने आइगिस खोन मचामसे सुबै लेगेसिना मकोक दुदु बुतोब तो सुगेने मसक्तुगा नति नंगना खालिसिबो नुपीगा सेलेगा तारब्रनी नंबो नति मचा पाम्ब्रबु मचा यावबा नुपी हाने एडवांस तक पोक खोटपा यावनबदु पुरगा लाबा जालाने नंबो इमा अदुगुमदे करिमता खंगदे
ꯑꯗꯨꯕꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ ꯂꯩꯃꯤꯟꯅꯔꯁꯨ ꯑꯗꯨꯝ ꯈꯟꯅꯩ ꯂꯥꯛꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯣꯝꯗꯒ ꯁꯨꯝ ꯂꯥꯛꯄ꯭ꯔꯅ ꯑꯩ ꯍꯪꯖꯕꯅꯦ ꯏꯃꯥ ꯍꯩ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯃ ꯇꯧꯔꯒꯔ ꯀꯔꯤꯅꯣ ꯐꯥꯝꯗ ꯆꯠꯂꯒ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯪꯉꯨꯆꯣꯗꯅ ꯃꯇꯝꯅꯒ ꯐꯠꯇꯕꯅꯤꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯃꯒ ꯄꯨꯔꯛꯇꯅ ꯐꯥꯝꯗꯨꯗꯒ ꯂꯩꯃꯤꯟꯅꯒ꯭ꯔ ꯖꯥꯠꯂꯅꯦ ꯍꯩ ꯀꯔꯤꯅꯣ ꯃꯆꯥꯎ ꯃꯁꯨ ꯐꯤꯡꯕꯥ ꯐꯤꯡꯕꯥ ꯆꯣꯡꯗꯅ ꯂꯩꯔꯝꯅꯤꯀꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯏꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯕ ꯌꯥꯗ꯭ꯔꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯅ ꯆꯠꯂꯨꯔꯕꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯍꯧꯔꯛꯀꯅꯤ ꯐꯔꯦ ꯏꯃꯥ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯍꯩ ꯀꯅꯥꯅꯣꯃ ꯊꯥꯔꯒ ꯌꯦꯡꯍꯜꯂꯨꯆꯣꯀꯣ 이마나 하이리지니 헤이 마탐 파타바니네 아수꾸이나디 티락트라가 까리노니 마나가 시마 뿌르바 티라이시보 카나오지주 까이논 다우그린 다우리지보 이보 코노마로 없는 아이다바가 카나노 아달라이시 인하오르 말린 엄타 타르가 예응얼루시를 캉디네 이보 헤이 이나오 엄탕 하이코 깨더리 대마 까이노 그러게 좀 다자들어 가만히 있어 봐. 헤이, 수마이다 보네. 너기 따서도 마기 밤도들 레이브라나 아무도 얘기비라기라. 까이노네. 때문 섞어 이러지. 그 따서도 중앙항도 내도 까이네 때문 세디 좀 다자들나 나디 그 진홍이 니 직시 해지 뭐 칸다다 되는 아이 들어봐. 거울가 칸하게 해라 봐. 아두기 나대나. 아이는 앙이세. 내가 이 그 문나 못다 타오. 이때만 나가 야 다다다다 저 한거 보도도 요한이다 나디 까리 도래 하리노바 그 슈도 보나티 신음이 놈니 무소래 한게디 작사버스 라고 작사버 놈마 락트수 마탕 놈아버디 소이드나 라고 나한디 카나바다 자바 덕부수 그라 빤 그래 아도 음타 살라가 레이브라 남티 용어 줘봐 레이라디네 아도 미안해 engон다 폰 떨어수 아이 낙달라 하이드수 야래 hoida yongeda aidi yam noning barwanda asini ni umni gakta chik na lay ndo buje kawurga khana bade yaroi ko de ai yengmudi yengbiruge ado itema ado ma hore na mo kanan thare no haradi te mena thare ni na hairamuro yadi ado haibi yadi mi thajale haidana ne engonda muk tainara kan ado degi maram mo orega mo horen khanar kaneba itema khana batadredi nungu nungaitrin इतै मगा तचौगरा मरे येने दरगांना बदो खोदि केरो लेकाइ सिने इमथंग नरुबु गे खोदि साइदा सुमांग लीला ड्रामा फला गादो अदि येंगोसु फंगदरमनि ना अगोदि लीला येंगदोनु येंजरिमि यारे नयादु खिगा कन होय अदो माने लेरमसु नंग अतोप मरम मांग चलगा संगोबा आइना हंगकपनेना नंग हाइरुनोबा होय अस यारे याम सेरियस होइगे तेमा अदु यारागदि तजोगोसि खनाबजि खरदि तोकपुदि परबनिको अदु नुसि चाननसु खरदि दुम लेबि याबजानि होजेकि फिबम जिदने तजोगि मनाक्ता साक फोंबों साबदु ngरang चक साबा लाक्ट्रि के गिनो कोक फमजलगा साइद लेरुरदि तजोनसु दुम नुसिगदौनिदा खदाइ देगिनोदा पोरिबा चाइनजांग दुनने माइद लोइ उपसलकनि ममिता मचा उदब नुपिनि हाइदना आइबुदि नुसिबिबा नथ्रि नुपासिंग से लौरमदाइदा अदुगने मसागी ओजब फंगलमदाइदा अदु खक्तदे अदु नतब मतमददिने करिसु निंसिंबा करिसु यारे तेम यारे से आई से पिरोरगे से अदुगने तेमा आई लेरमगदे तुम फोन तौरगे होय यारे चलोबा अमुक्तंग हाक्तिंगुस होइदा करिनोने खोइ तेमसिनगा इवा वादनगा तबुसिबो स्माइ तबुसे अमुक्तंग उद्रिदा तौरिसे यारे चलो अमुक्त हाइरोबा होय तेमा चलुगे ओय हाबिर केदा के सुवारू नो करिगिना आई खुचे पामोम सिने चोंगी सिना नुपी मा पुरागा मफम मदुदा लैबमा नत्रगना अतोपा मफम मदा नुपी मा पुरागा चटखिबा करिगुंबा मानगा नुपी मगा थीदनगा लेरमा आई कनानो हाइबसे मयक सेंगना खंगनगनि
nahar khanabadsu aini yumda chatlaga paw tamlamlabadi kumhai tagadabe adubu aina manararoi khanduna aina manadriba tolida ko nupi oibigi mapokse nawaina ngahak udabada wazaribani nuksizaribani haujina kuina laiminarakandana lauramdaigi tengna manbi khainaramdaigi yogmanbi haibaduni ningonda tawribase yaudribara khangdine chatkhibadu masi angangsina marolama aina ngairisiga kok phone do tawraga loiredana isasi leitafam khangdri karamba nupino mana puramdoisiba yengba taredana mafam aduda chatkribadu kariguma leiramlabadi pe leiramdaba tarabadi soidena nupi ma puraga mafam amada chatkhiba soidre adubu mana lotana kayam kuina lotkan lau inkhol punama tangkhai setnaraga yenagan aina magi mafamdagi aina kari tawgadagi habado aisho binotama aigine aigi igundo handakki matangsida aina soidra khangangane aina mangod karino madu ngangdona hauju phoba yogdribara khangdine sibukdo chatla yengo haibabu tholai hello hey now tabra nangbo itima sidadi solo line tawse lei taba malida hey amukti yeng tawsinnaraga oirangani ko mapanda sogo lolagane imung manungdane yengoi nupi ga lotanaga thamangani amukti yeng thongnaw dudaga cheptha dane yengone nangbo amta yenge tema amta yenge khangdre da kari no tawri hey phajana amukti yengone nangbo hoi tema yengi karimda leite wani mamangda solo labsi manungda leiramgadrane sibo as leiramoida si kaino si soje loleba taso taso mapanda solo jalaga manungda lolaga leiriro taso manungda ne lolaga leiram taradi akoi te mano ure hey ai palunu ne ai palidu karigino nangna pande ai te malaite da sida karimata leite se aina haribase nang maningi thongnaw do makharom thangmadagine amukti yeng mingsel nama kai hogan amukta septhargane amukti yenguse as ide mana marolama as inaw nambo phajana muti yeng mi nambo nami tu thakano mi nambo manung du nupi maga lolaga soidana leiramgane haibani ne magi chatpham leitiye mana imung se tawriba sai khange aine yumasdagi chakhiba mana nupi ma pusalaga nungaina le hubudune ai thik tawgodoribane aina hariba che mukti yengu ke dobge nambo oi ite me yengi ke dorge nambo itima ke dorge ai namu ke dorge ne ipapa khali do bo nupi gi mungda leirabro ha kadai di nupi no masak to yengu masak to mone yung itima nupi na thie itima aside tasokje yumjai da salaga taiye kaino makok gi ga loina thoga lege kari no aside itima tasokje ke no dore aside kari no hasibo I thoga lei habadi itima khoi la ga khangi police ta pom to pio itima aside ke no dore das ai ti ki no ri ka bai to itima ai ti ki no ri kari no hasibo kari no dore sibo wari asigi makha hayeng amuk tavirasi Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai.
Hanana Takachari Nasigi Inspector Tayai Lising Amaga Chamaga Marpudaraga Mapan Subatangak Haying the Lising Amaga Chani Suzaragani Kango de Sumna Hokivan Inspector Tayagi Warida Sangsilakiba Kongchata Lising Amaga Chani Tangak Yozagadore Hanana Takachari Punamak Yampanaman Sif House support to Birokana Tankakasi Obungam Jerivani Hanana Takachari How's the Diamond TV Mioi Lak Mariga Makai Yogadore Yampanamak Sibidina Support to Biropa YouTube channel Sisu Senabawa Kraba Hibate Channel Simarakamo Hek Taurure Yamna Chauba Mango Moikre Chumno Mango Natana Dukimatic Mangre Ibata Garang Hariba channels to so high that Amona could copyright strike. I tell it. Don't always say no my Taribo Colibasi music or Okari or Sinabasida. I don't know. Sigumasi Kodong Sada was YouTube as hector to YouTube Sidatori land. YouTube ki land. Diamond TV plus I don't YouTube Masu Quina. Channel hector ring at the Shams of me listening Marfuga, Napigani, Humodragani Palom Suba Masudam Laser. Anyway, Amabore. Punsi me the Sudum Siri, Tankaxibo, Toiba, Todo, what hope my arms. Angapani YouTube policy may have monetization, a Mokaxalakani, a Mok Sam Gani, and the Yama Mutoni, Mamukta, the Maraks, the Tenerius, Maraks, the Chenhouse in a Tumbasava Kang, the YouTube hang, but they keep a shop by YouTube lock, but they keep a shot singing. Hello, welcome to my channel. Please subscribe and like my channel and Kangam the Angamasabo. I get an end like Mama subscribe to Biramo. Sing me YouTube to give a shafang, but yes, YouTube to give a shafangi, create to get greater than enough of a tabak door with them fangi. Awaka Moriam Tenagis is sock torkanda don't kang. May she buy a kind of size, buy the Ramina cock congo, buy a kind of kangan. Rapunsigi issue some honey, I don't see issue. Lorum died the Tenama be Kaineram died the young man be and Imung Sigi told me what is Simayam Kadifa people give me on a bit of a comment, but I'm even Tentana Pazar Golusin again and see what is Sigi. What is she saying? What talk Potodon Maraki dialogue Mayamate, Tasty de Quina, Hapson Jabang after Mayam no wine. Thank you so much, Tagachari, Mayam Sigi, what is Tankaxi, Hanbatankok Tabire, Yamna Sangwa, Tankak Nati. Happy cooking, Tagachari, Yanofazay Wari in a tapire, Mama Nitomi, Tagachari, see Wari. Shirasanu, Shirasanu, Sigitanka. Sabir Tagachari, Indo Ena Tagachari, Yamali, Karino Malish. Tangjamanjana Tagachari as Nuarakanda. Memsa and Rembam Tagachari, Hobson, Tagachari, Wari Nuai Tapire, Sabir Mabam Tagachari. Lumagataba Tolo on a Kori Mike Tagachari. Bam Sunning Tozum Tagachari, what is Sacre the Circuloisen? Yes, Yadavani Coloise. Adoga Samzai Hudrom, Sar Makok, Tahodre, Makok, so I didn't have you. Kiranizam Tagachari, Patsoi Part 4. Lucia Som Tagachari, what if Fazarkanda Luisin Cray? Yes, my Ben Prakas Tagachari is live. Tava Fungari, Tagachari live, we will get them up. The Ben Mate Tagachari, sir, they were in Uai. Sirga must denuite. Yes, what in a new pidility. No, I am a comic or comedian among Maga Kanaba Nuaiba, they chat Kido Malago, what is the Kinoma crack and a Laxal Handman. And what is in any pilot? Adobo, Tagachari, and Nuaiba hot but to pay out of a wadi tonganadum, so then America the Lang Honozage. Pipi William Pamai Tagachari Wadi Makahi and Mutazargi, yes. Carino Hibamadi so I can't never do the name of Nakadosi. I don't know. Yung Kaiba Melen Tagachari. Sang a sig inspector TAYAI Wari Nuajaina Tapira Wari Fazay Sanaloi Crayes. If I'm standing to some Tagachari in a sig episode Nuajay, Imatorani Bu Tagachari Tapire, thank you so much, Tagachari Malin. Reno to Jam Tagachari Hanana, Tangjamanjana Tagachari, has Sir Pende in Warakanda, Loi Crayes, Tagachari Kuraja Memi, Madam Tagachari, Madam Tes Kumar Kanan Haliba, Pinotama. Tapire very nice story. Tapire Tagachari, no, haying the Maitarani. Yes, Yamna sang episode na Tedana, Yaminasi map. William Pamai, Tagachari, Karimatel Chavir again, and see Matel say
ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯇꯥꯀꯣꯏꯒꯤ ꯇꯥꯀꯣꯏ ꯆꯥꯛꯁꯪꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯦꯜ ꯈꯔ ꯉꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯔ ꯈꯔ ꯑꯩꯈꯣꯏ ꯆꯥ ꯊꯛꯅꯅꯕꯒꯤ ꯁꯤꯟꯖꯕꯗꯣ ꯑꯗꯨꯒꯤꯁꯨ ꯁꯤꯜꯂꯦ ꯑꯗꯣ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯃꯣꯔꯣꯛ ꯃꯦꯠꯄꯋோ ꯀꯔꯤꯋꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯏꯟꯁꯥꯡ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯁꯪꯒꯥꯖꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯟꯗꯣ ꯑꯣꯏꯅꯥꯝ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯐꯖꯩꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒ ꯑꯕꯦ ꯊꯥꯒꯠꯆꯔꯤ ꯑꯕꯦ ꯈꯥꯡꯉꯦꯝꯕꯝ ꯁꯤꯔꯁꯅꯨ ꯋꯥꯔꯤ ꯐꯖꯩ ꯏꯕꯨꯡꯉꯣꯅ ꯑꯁꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ ꯈꯟꯕꯗ ꯃꯃꯤꯡ ꯊꯣꯟꯕꯗ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯃꯃꯤꯡꯁꯤꯁꯨ ꯍꯦꯛ ꯊꯣꯟꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯍꯌꯦꯡ ꯊꯤꯔꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯇꯥꯡꯀꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟ ꯊꯤꯕ ꯅꯨꯡꯉꯥꯏꯅꯕꯅ ꯃꯃꯤꯡꯁꯦ ꯑꯗꯨꯝ ꯊꯣꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ episode 19ꯒ ꯈꯔ ꯍꯦꯟꯕ ꯑꯗꯨꯋꯥꯏꯗꯩꯗꯤ ꯃꯃꯤꯡ ꯑꯗꯨꯝ ꯊꯣꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯊꯥꯒꯠꯆꯔꯤ ꯀꯣꯃꯦꯟ ꯑꯃ ꯎꯔꯦ ꯃꯦꯗꯥꯝ ꯏꯕꯦꯃꯟ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩꯅ ꯎꯖꯕ ꯀꯣꯃꯦꯟꯇꯤ ꯗꯨꯁꯦꯟ ꯂꯩꯇꯥꯟꯊꯦꯝꯒꯤꯁꯤꯅꯤ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯀꯣꯃꯦꯗꯤꯒꯤ ꯀ꯭ꯔꯥꯏꯝ episode ꯑꯝꯇ ꯁꯦꯝꯕꯤꯌꯣꯅ ꯉꯁꯤꯒꯤꯁꯦ ꯀꯣꯃꯦꯗꯤ ꯀ꯭ꯔꯥꯏꯝ ꯃꯥꯟꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ ꯀꯣꯃꯦꯗꯤ ꯀ꯭ꯔꯥꯏꯝ ꯑꯣꯏꯅ ꯁꯥꯒꯠꯀꯦꯅ ꯇꯣꯉꯥꯟꯅ ꯊꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯒꯤ ꯃꯌꯥꯡꯂꯦꯟꯗꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃ ꯁꯨꯃꯥꯏꯅ ꯂꯝꯒꯤ ꯈꯟꯅꯔꯀꯥꯟꯗ ꯅꯨꯄꯥꯗꯨ ꯁꯤꯔꯒ ꯂꯩꯔꯝꯕ ꯍꯥꯏꯕ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯑꯇꯩ ꯋꯥꯔꯤꯁꯤꯡꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯗ꯭ꯔꯃꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯗꯨꯁꯦꯟ ꯀꯣꯃꯦꯗꯤꯗ ꯀ꯭ꯔꯥꯏꯝ ꯑꯣꯏꯕꯁꯦ ꯑꯗꯨꯅ ꯑꯗꯣ ꯉꯁꯥꯏꯁꯨ ꯑꯩ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯃꯤꯡꯁꯦ ꯀꯩꯗꯧꯁꯤꯒꯦ ꯀꯥꯏꯅ ꯅꯍꯥꯟꯋꯥꯏ ꯒꯥꯔꯤꯃꯨꯛ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯣꯅꯤꯅ ꯀꯨꯝꯕ꯭ꯔꯥ ꯀꯩꯅꯣꯃ ꯃꯤ ꯍꯥꯠꯅꯤꯡꯗꯕ ꯀꯤꯂꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯒꯁꯨ ꯂꯩꯗꯥꯏꯅꯦ ꯑꯗꯨꯏ ꯇꯥꯏꯞꯀꯥꯏꯁꯨ ꯋꯥꯔꯤ ꯃꯃꯤꯡꯒ ꯁꯨꯝ ꯅꯤꯡꯁꯤꯡꯉꯦꯕ ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯈ꯭ꯔꯕ ꯊꯣꯟꯈ꯭ꯔꯕꯗꯨꯗꯤ ꯑꯃꯨꯛꯁꯨ ꯊꯣꯟꯅꯤꯡꯗꯦꯗꯣ ꯑꯗꯨ ꯃꯤ ꯃꯇꯧ ꯇꯝꯃꯗꯤ ꯃꯤꯅ ꯑꯁ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯔꯛꯇꯣꯏꯅꯤ ꯋꯥꯔꯤ ꯃꯥꯟꯅꯗ꯭ꯔꯁꯨ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯗꯨꯁꯦꯟ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯀꯣꯛ ꯈꯔ ꯆꯪꯉꯦ ꯍꯥꯏꯕ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯂꯂꯤꯇꯥ ꯅꯥꯃꯩꯔꯥꯄ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯉꯛꯄꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯏꯊꯟꯇꯅ ꯁꯥꯟꯅꯕ ꯉꯝꯕꯒꯤꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯗꯥꯝ ꯑꯅꯧꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯍꯣꯠꯅꯖꯕꯗ ꯑꯗꯨꯕꯨ ꯁꯤꯡꯊꯥꯕꯤꯕꯁꯨ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯒꯤ ꯁꯤꯡꯊꯥꯕꯤꯕ ꯑꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯁꯤꯡꯊꯥꯕꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯑꯣꯏꯔꯤꯅꯦꯕ ꯊꯧꯅꯥ ꯑꯁꯤꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯁꯦ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤꯅꯅꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯁꯤꯅ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒ ꯅꯨꯡꯉꯥꯏꯕꯗꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯏꯟꯗꯤꯔꯥ ꯕꯔꯃꯆꯥꯔꯤ ꯃꯌꯨꯝ ꯑꯔꯣꯏꯕꯁꯤ ꯄꯥꯈꯠꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯩꯒ ꯃꯨꯠꯂꯦ ꯈꯪꯉꯦ ꯇꯥꯃꯣ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯟꯗꯤꯔꯥ ꯕꯔꯃꯆꯥꯔꯤ ꯃꯌꯨꯝ ꯊꯥꯒꯠꯆꯔꯤ ꯄꯨꯔꯅꯤꯃꯥ ꯆꯤꯡꯉꯥꯀꯝ ꯊꯥꯒꯠꯆꯔꯤ ꯍꯦꯄꯤ ꯀꯨꯀꯤꯡ ꯑꯦꯄ꯭ꯔꯣꯟ ꯊꯥꯒꯠꯆꯔꯤ ꯐꯔꯥꯟꯁꯥꯅꯤ ꯁꯥꯔ ꯑꯩ ꯐꯔꯥꯟꯁꯥꯅꯦ ꯇꯥꯛꯄꯤꯔꯛꯑꯣ ꯐꯔꯥꯟꯁꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯈꯪꯅꯤ ꯑꯩꯅ ꯁꯤꯒꯤ ꯑꯥꯏꯗꯤꯁꯤ ꯀꯔꯤꯅꯣꯅ ꯌꯦꯡꯀꯥꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯐꯝꯗꯤ ꯌꯦꯡꯕ ꯃꯊꯧ ꯇꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯔꯦꯅꯨ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯌꯥꯏꯐꯔꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯍꯣꯞꯁꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯃꯂꯥ ꯗꯦꯕꯤ ꯁꯅꯁꯝ ꯊꯥꯒꯠꯆꯔꯤ ꯕꯤꯅꯣ ꯈꯨꯃꯥꯟ ꯑꯃꯅꯤ ꯁꯔ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯀꯃꯂꯥ ꯗꯦꯕꯤ ꯊꯦꯡꯛ ꯌꯨ ꯗꯤꯕꯦꯟ ꯃꯩꯇꯩ ꯏꯃꯥ ꯊꯧꯔꯥꯅꯤꯒꯤ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕ ꯊꯥꯒꯠꯆꯔꯤ ꯍꯥꯎꯔꯖꯥꯠꯅꯤ ꯍꯋꯥꯏꯖꯥꯔꯅ ꯍꯥꯎꯕꯁꯤ ꯀꯔꯤ ꯍꯪꯒꯅꯤ ꯃꯣꯔꯣꯛ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯂꯒ ꯀꯥꯕꯛ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯁꯨ ꯀꯥꯕꯛ ꯇꯣꯠꯂꯒ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯗ꯭ꯔꯁꯨꯀꯣ ꯈꯤꯇꯪ ꯆꯥꯕꯗꯤ ꯍꯥꯎꯏ ꯇꯤꯟꯕꯨ ꯌꯣꯠꯂꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯖꯦꯁꯣꯔꯤ ꯇꯈꯜ ꯆꯪꯃꯟ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯤ ꯁꯤꯔꯤꯉꯩꯁꯤꯗ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯩ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯖꯜꯂꯛꯇꯅ ꯆꯔꯥ ꯍꯦꯛ ꯂꯩꯔꯤꯉꯩꯗ WT ꯊꯝꯃꯝꯗꯅ ꯆꯣꯞꯄꯦ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯑꯗꯨꯅ ꯃꯅꯤꯇꯣꯝꯕꯤ ꯁꯦꯃꯤꯃꯥ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯖꯦꯁꯣꯔꯤ ꯇꯈꯜ ꯆꯪꯃꯟ ꯊꯥꯒꯠꯆꯔꯤ ꯑꯕꯦ ꯈꯥꯡꯉꯦꯝꯕꯝ ꯋꯥꯟꯁ ꯑꯒꯦꯟ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛ ꯍꯟꯅ ꯁꯕꯤꯔ ꯃꯥꯏꯕꯝ ꯊꯥꯒꯠꯆꯔꯤ ꯔꯘꯨꯂꯣꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯒꯣꯜ ꯁꯦꯝꯕꯦꯒ꯭ꯌꯥꯔꯥꯅꯤ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗꯅ ꯇꯥꯕꯤꯁꯤ ꯃꯦꯗꯥꯝ ꯆꯤꯡꯈꯠꯂꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯇꯦꯛꯆꯝ ꯀꯣꯔꯣꯡꯉꯥꯟꯕ ꯃꯩꯇꯩ ꯊꯥꯒꯠꯆꯔꯤ ꯀꯣꯔꯣꯡꯉꯥꯟꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯤꯉꯝ ꯕꯦꯔꯤꯌꯝ ꯊꯥꯒꯠꯆꯔꯤ ꯃꯆꯥ ꯂꯩꯇꯕꯁꯦ ꯃꯤ ꯄꯨꯝꯕꯁꯦ ꯋꯥꯕꯗꯤ ꯋꯥꯕ ꯖꯥꯠꯅꯤꯀꯣꯅ ꯇꯥꯛꯄꯤꯔꯦ ꯔꯤꯉꯝ ꯕꯦꯔꯤꯌꯝ ꯍꯣꯏ ꯋꯥꯕꯗꯤ ꯑꯗꯨꯝ ꯋꯥꯕꯁꯨ ꯌꯥꯎꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯦꯗꯣꯞ ꯃꯤ ꯃꯆꯥ ꯑꯃ ꯌꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯗ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯎꯏ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ anyway thank you so much madam Kuraijo Memi
Indu Wenam Tagachari Madam Ibeman. Thank you so much. Angong Naurem Sabir Laishram Dayanidhi Wariyam Fazi Natapiri Tagachari Ning Tau Kongdagi Ima Dayanidhi Joy Uramni Imani Iribra Mini Halak Libra Tagachari Sanjarmam Tombisana. Thank you so much Luisin Jagi Wari Pomama Nasigi support to Viva Sigi the Malangol Jamna now Mida Lakshmi Tagachari Live Yaugi Toroga Dubu Nanau Yobirakpa Tagachari Sanduk Chari Batorom Si Matanga Solution Jere Upong Nipan Makaita Matamda Amokana 90.0 Wahong Radio Maya Kusina Jagani Hausiki the Makta the Ice Comb the SKTV the Makatana the Moksandok Sakigani Sanale Pakiram Dum Kang Nepang Yaifari Kasi take the kite in the Tengner Besugum Haying Suting the Minerasi Yaifari Kurum Jari